ꯑꯍꯥꯟꯕ ꯈꯣꯔꯖꯩꯒꯤ ꯇꯥꯄꯨꯅꯨꯡꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ngasi ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯤꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥꯍꯩꯗꯗꯤ ꯍꯥꯏꯅꯔꯤꯕ ꯈꯔꯗꯤ ꯈꯪꯅꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏ ꯀꯥꯎꯅꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯔꯥꯛꯅ ꯇꯥꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯟꯗꯣꯛꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝꯗ ꯊꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗ ꯂꯧꯖꯒꯦ ngasiꯒꯤ ꯃꯤꯌꯥꯝꯗ ꯑꯩꯍꯥꯛꯅ ꯊꯝꯖꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ Pakhang Phal Leisha Phal ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ Pakhang Phal Leisha Phal ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯤꯔꯕ ꯑꯁꯤꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯄꯥꯈꯪꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯐꯝ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯇꯝꯐꯝ ꯐꯜꯁꯥꯡ ꯐꯔꯦꯡ ꯊꯥꯗꯨꯅ ꯊꯝꯕ ꯃꯐꯝꯕꯨ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ Pakhang Phal ꯀꯧꯏ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯅ Leisha Phal ꯀꯧꯏ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯅꯤ ꯑꯁꯤ ꯂꯩꯖꯕꯗꯒꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯂꯧꯎ ꯁꯤꯡꯎ ꯄꯣꯊꯥ ꯍꯩꯊꯥ ꯂꯣꯏꯅ ꯍꯩ ꯌꯨꯝ ꯁꯥꯕ ꯄꯌꯥ ꯁꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯟꯕ ꯐꯥꯜ ꯀꯥꯡꯊꯣꯜ ꯆꯟꯕ ꯂꯣꯏꯅ ꯍꯩ ꯊꯥꯡ ꯇꯥ ꯃꯨꯛꯅꯥ ꯀꯥꯎꯖꯣꯡ ꯁꯔꯤꯠ ꯁꯔꯥꯛ ꯂꯝꯕꯨ ꯂꯥꯡꯁꯣꯏ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯂꯣꯏꯅ ꯍꯩ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯁꯅꯥ ꯍꯥꯛꯇꯛꯇꯒꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯃꯄꯤ ꯂꯥꯏꯔꯤꯛ ꯄ꯭ꯔꯥꯏꯃꯔ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕ ꯃꯍꯩ Pakhang Phalꯗ ꯇꯝꯕꯤꯕ ꯍꯧꯏ ꯂꯩꯄꯥꯛ ꯇꯤꯟꯕꯒꯤ ꯊꯛꯁꯤ ꯏꯊꯛ ꯊꯣꯡꯕꯗ ꯆꯠꯀꯗꯕ ꯈꯥꯁꯤ ꯏꯈꯥ ꯊꯪꯕꯗ ꯆꯠꯀꯗꯕ ꯊꯧꯒꯜꯂꯣꯟ ꯈꯨꯟꯅꯥꯏ ꯑꯃꯗ ꯆꯠꯅꯒꯗꯕ ꯀꯥꯡꯂꯣꯟ ꯂꯣꯏꯅ Pakhang Phalꯗ ꯇꯝꯃꯤ Leisha Phalꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤꯁꯤꯡꯅ ꯍꯩꯇꯕ ꯌꯥꯗꯕ ꯂꯪ ꯅꯥꯏꯕ ꯂꯪꯆꯥꯛ ꯆꯥꯛꯄ ꯐꯤ ꯁꯥꯕ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯔꯤꯕ ꯌꯨꯝꯕꯥꯂꯣꯜ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯡ ꯇꯥ ꯃꯨꯛꯅꯥ ꯂꯥꯜꯊꯣꯡ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯁꯨꯅ ꯇꯝꯕꯤ ꯃꯤꯔꯩ ꯄꯥꯛꯅ ꯂꯥꯜ ꯇꯥꯔꯛꯂꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯑꯃꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯍꯨꯠ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯥꯜ ꯁꯣꯛꯅꯩ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯜꯂꯛꯇ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯈꯨꯠꯂꯥꯏ パꯏꯗꯨꯅ ꯌꯦꯛꯅꯕꯒ ꯂꯥꯜ ꯁꯣꯛꯅꯩ ꯌꯦꯛꯅꯕꯒ ꯂꯥꯜ ꯁꯣꯛꯅꯕ ꯍꯩꯇꯕ ꯀꯅꯥꯁꯨ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯝꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤ Pakhang Phal Leisha Phal ꯀꯧꯕ ꯈꯨꯜ ꯄꯨꯝꯅꯃꯛꯇ ꯂꯩꯔꯛꯄ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯅꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯐꯥꯜꯁꯥꯡ ꯑꯅꯤ ꯑꯁꯤꯗ ꯂꯥꯏꯔꯕ ꯏꯅꯥꯈꯨꯟꯕ ꯈꯥꯏꯗꯦ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯨꯃꯛ ꯐꯥꯜꯁꯥꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯅꯤ ꯑꯁꯤꯗꯒꯤ ꯄꯣꯛꯄ ꯍꯧꯏ ꯂꯩꯄꯥꯛ ꯃꯆꯥ ꯁꯤꯇꯤꯖꯟ ꯄꯨꯝꯅꯃꯛ ꯀꯪꯂꯩꯄꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯥꯔꯤ ꯃꯃꯣꯝ ꯉꯥꯛꯇ ꯑꯣꯏꯕ ꯉꯝꯂꯛꯈꯤꯕ ꯑꯁꯤꯃꯛ ꯐꯥꯜ ꯑꯅꯤ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯅꯤ ꯃꯤꯌꯥꯝꯗ Pakhang Phal Leisha Phal ꯑꯁꯤ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯔꯛꯄ ꯑꯁꯤꯒꯨꯝꯕ Pakhang Phal Leisha Phal ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯍꯥꯛꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯊꯣꯛꯆꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ